ngarang phongkibase phongsingdagi Manipur Circle News ki maikaidagi amuka hana pathokchari ahanma lawkhachari pawnil khon pauchedagi Manipurda lairiba CSO sing punsinduna amata oibagi kholau lawminasi korongan makuman hairi Manipurda lairiba Civil Society Organization CSO sing punsinduna amata oibagi kholau lawminasi arambai tengolna mingchat amata lawjadana pangal thawna puthokduna lamdam asigidamakta mangjil thajage haina arambai tengol ki lesung purel korongan ba khumanna phongdokre wafam asi arambai tengol gi mityang makhada unveiling ceremony of the 10 martyr damgi thoram ngasi yumnam patlo singjel da athoba singi nauna saba ningsing pura maikhom hangdopagi thoram ga mari leina na phongdoki bani korongan ba namakha tana haikibada iramdam asi kannabagi damakta yumgi karisu khanba tawdana tholakhiba singbu nongma nongmagi karing pathaina ba hengalakli Manipurda PR thamjilakkhibadagi ima leibak kannaba tholakhiba singbu masa masagi adatai tahanba amana amabu sing thabagi karim kathainabagi thawong asina iramdam asibu kannaba honabada matam changkhigani Manipurda leiriba CSO lop punamak punsinduna iramdam asibu kannabagi damakta amata oibagi wakhalon ama puthokpiu arambai tengolna mingchat amata lawjadana pangal thona puthoktuna mangjil thajage haiki Tharamaduda Isamgi founder president Nongthombam Rajendro Boy Arambai Tengol Giluching Burel Korongan Bakhuman Koiramban Ima Kaithil Joint Coordinating Committee for Peace ki convener Laisram Mema Devi Peace Committee ki Kanglai Pak Manipur ki president Khumuksam Rajesh Mitai Arambai Tengol ki Army in Chief General Asem Kanan Arambai Tengol ki mobile team ki in charge Samanandana Athoi Mithung Lensing Oiduna Saruyaki Thoramaduda Saru Yakiba Lai Kidraba Atho Pataragi among Manunda Natana. Thoramaduda Saru Yaba Lakiba Singna Atho Singi Mapamda Haile Katuna Ikai Komnaba Utki. Surasanpur JSF na ngasidagi matam kaktaba total shutdown lautokre. Zomi Students Federation JSF na Surasanpur ngasidagi matam kaktaba emergency shutdown lautokre ngasi JSF na thadorokiba chirol amagi matung inadi emergency shutdown asi hojik Surasanpur da tholiba ungkhanaba ki phibam asi yenglaga lauthokibani hairi matam asida Surasanpur da leiba school college sing thong lonba madi dukan kaithel amadi lalolitik ki tawriba singsu thong lonaba khangalagli loina na myamna so yumdagi mapanda thoraktanaba khangaladuna emergency shutdown asi district asi ki phibam pagalaktriba phawba leikhigani haina JSF ki serol asina hairi Surasanpur da Kanglup anigi marakta sauna irang thopadagi mioi ama leikhidri mioi kaya aswapan nangkre Kanglik pakke mera pauchedagi lokachabani Surasanpur district da Mara amadi Jo community anigi marakta ungkhanabagi thodok hajik so leptri ngarang numidang maikai anigi marakta yamna sauna muknabagi thodok thokpadagi mioi ama leikhidabaga loinana security force na akan ba section thorang lokhatkre chailak asida Zomi Students Federation na matam kaktana Surasanpur district pumbada indefinite emergency shutdown lauthokre pausi asina hojik Surasanpur da thokliba thodok asigi matang da phangba paugi matung inadi ngarang numidang Surasanpur da maikai ani ke marakta yamna sauna muknabagi thodok leikidraba mioi adugi maming Mr. Lalboy Pui Pakhongte Sahi Yankei Hamdoini Apokpa Leikidraba Sota Pakhongte Kawi Hari Surasanpur Saimet Gilgang Bengdagini Mark Saimet Church Hospital da Laikan Nabangamdana Leikidabani Hari Asibak Sang Police ki Kangpuna Surasanpur ki Mok Thamkre Mar Students Association ki Thomi Singh Nasu Surasanpur District Hospital da Laktuna Leikidrabagi Mapamdi Kai Kumnaba Udki Hari Panbayabati Surasanpur district da mapung oina khundariba kuki community ki sub tribe ama oiriba Mar community ki apunba lup ama oiriba Mar Inkui ki general secretary Lantan Pui Tha sigi taratro kilomitang pung tarit makhairom taba matamda masa khangdaba khulai paiba singna Surasanpur gi BK Montessori School campus ta tamthina phuraga hondok lambani hairi mak ato pathabak ama saluraga mayumda halakpagi lambida thodok adu thokibani thodok adu thokraba matungda Mar Inpui gi maikai dagi thodok adu da senariba mioi sing Mar stratret ki ayu pung tara phawagi manungda changjaraknaba matam thaki adubu mioi amata changjarakidabadagi mayukta Mar Students Association na numit adugi ayuktagi Surasanpur district ta total shutdown lauthokibaga loinana khongjang changsin gibani total shutdown ge khongjang adu sangsin baga loinana Mar miyamna so thoraktuna national highway number 150 Mizoram Surasanpur lambi thingba yauna
ꯂꯝꯕꯤꯗ ꯎ ꯋꯥ ꯀꯌꯥ ꯐꯩꯖꯤꯟꯗꯨꯅ ꯃꯩ ꯊꯥꯕꯒ ꯂꯣꯏꯅꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯗ ꯃꯔꯝ ꯑꯣꯏꯔꯒ ꯆꯨꯔꯥꯆꯥꯟꯄꯨꯔ ꯇꯥꯎꯟꯗ ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯍꯥꯡꯅꯈꯤꯗꯕꯒ ꯂꯣꯏꯅꯅ ꯀꯩꯊꯦꯜ ꯀꯥꯅꯈꯤꯗꯦ, ꯂꯝꯕꯤꯗ ꯒꯥꯔꯤꯁꯤꯡ ꯆꯦꯟꯅꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯃꯍꯥꯛ ꯃꯤꯌꯥꯝꯅ ꯈꯪꯍꯧꯗꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯈꯤꯕ ꯑꯗꯨꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯨꯀꯤ ꯀꯝꯃꯨꯅꯤꯇꯤꯒꯤ ꯁꯕ ꯇ꯭ꯔꯥꯏꯕ ꯑꯃ ꯑꯣꯏꯔꯤꯕ ꯖꯣꯃꯤꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯔꯩ ꯌꯦꯠꯅꯔꯛꯄꯗꯒꯤ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯁꯦꯜꯃꯦꯠ ꯊꯣꯡ ꯃꯅꯥꯛꯇ ꯖꯣꯃꯤ ꯀꯝꯃꯨꯅꯤꯇꯤ ꯀꯥꯡꯕꯨꯒ ꯃꯨꯛꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤ꯫ ꯃꯨꯛꯅꯕ ꯑꯗꯨꯗ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯨꯡꯅ ꯊꯥꯅꯕ ꯑꯃꯗꯤ ꯅꯣꯡꯃꯩ ꯐꯥꯎꯕ ꯀꯥꯞꯅꯕ ꯌꯥꯎꯔꯛꯈꯤꯕꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯀꯥꯡꯕꯨꯅ ꯏꯔꯥꯡ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯨꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔꯁꯨ ꯁꯣꯛꯇꯨꯅ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯈꯤ꯫ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯗꯤꯁꯅꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯊꯥꯡꯕꯣꯏ ꯒꯥꯡꯇꯦꯅ ꯉꯁꯤ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯅ ꯚꯥꯔꯇꯤꯌꯥ ꯅ꯭ꯌꯥꯌ ꯁꯥꯟꯍꯤꯇ꯭ꯌ BNSSꯀꯤ ꯁꯕ ꯁꯦꯛꯁꯟ 164ꯒꯤ ꯃꯈꯥꯗ ꯀꯥꯔꯐ꯭ꯌꯨ ꯊꯝꯖꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤꯕꯒ ꯂꯣꯏꯅꯅ ꯏꯟꯄꯨꯏ ꯑꯃꯗꯤ ꯖꯣꯃꯤ ꯀꯥꯎꯟꯁꯤꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯉꯔꯥꯡ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯈꯨꯠꯌꯦꯛ ꯄꯤꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯟꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯑꯃꯨꯛ ꯊꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫